Myanmar da thokliba irang asina maram oiraga Myanmar machasing Manipur da lanjalaktuna leiriba sing asigi biometric loba amu houkre Kamjong district ki manong da sangjapam lauraga leiriba Myanmar machasing adu biometric registration amasung verification drive sa thaba houkibane drive asi Kamjong district ki district administration police health authority sing amadi Assam Rifles singa khusamnaraga pangthokpani hairi drive adu da miyoi changarom biometric enrollment tawkhre hairi Lema Konga Tainaba Imphal West ki kanto da Kuki mayam red kumtharakle haiduna tangkhul naga amati Meitei sing punna sangba yaro haina ngakli haire miyamna gate thingba sida mohoi yaning dabagi gate thugaiba lakni haibagi apai miyam puna lai Meitei chinai naw sing naga miyam sibai su lai hojikte moi Kuki sing apai gate thugai ngai lakni haibagi apai mi miyam khoi bu lakpa yaro na koi thingai sida mi puna lai re Ngarang Assam Rifles na Satrik Village da Uzau Phaiduna lambi thinglamba do JCB sizinaduna lokthokre haire Nahasang na makeup thoktuna politics da yausinduna system asigi asoibabu question tawduna khunai asibu convince haina thaunauzam brindana phongdokre School dagi seng huran bada senaba ama fare haire Imphal West District ki Kaisamthong High School dagi so thugairaga seng bag taramanga huran bada senabani haiba miyoi ama police na fare haire farba miyoi adugi mameng waikho Michael sahi kungamari kawi yarau bomdyar makhalai kai dagi ne mahagyum sakaisa numita Kaisamthong area dagi Imphal police na lokotpa case aduga mari leinana Kaisampat area dagi phagat kibani haire Mark Haukiba Jun Ama Masung Anigi Lonaba Hingda Kaisamthong High School gi godown thugairaga seng bag taramanga huran bagi thodok da senaba miyoni amade atopa lut tawba amasung huran bagi thodok singda senabara haiba khangdok naba tijin bagi thabak sing sathari haide Naga sungi sek post thugainaba Kuki sing kumtharakle haide Leilon Wi-Fi dagi farga pukiba Naga taruki asuma wire fanghalo haiba demand da Naga sing na satharakiba inter-district blockade ka mari lenana gari sing sek taunaba Naga sing amasung Meitei sing na kanto sabal da hangdokliba sek post gate fugaigani haina masing yamlaba Kuki sing na kanto sabal tamna thomjilakhrei masing yamlaba Kuki sing adu central force sing na thingduna sanghan khidrei mafam adu da ungkhanaba phibam makhata na leiri haide Naga sing na satharakpa inter-district economic blockade ka mari lenana Imphal West ki kanto sabal da Naga sing na leimakong area yauna Kuki sing na khundariba mafam sing da pochai pusinba thingna bagidamak check post ama kanto sabal da hangdokhe check post adu tamna leimakong area dagi masing yamlaba Kuki sing na ngarang numijingba matung pung amarom tabadagi mafam adu tamna sangsinna bohonarakhe Kuki sing na kanto sabal tamna thomjilakadore haba pau phangbadagi mafam adu da masing yamlaba central force sing sangsilaktuna pamdaba thodok sing thoktana bangak senduna leikhe masing yamlaba Kuki Puruki miyoi sing adu leimakong area dagi kanto sabal gi check post tamna thomjilakpada masing yamlaba central force sing gi case porna singba gari sing amasung barricade sing sizinaraga kanto sabal yaudringai da thadlaga thamkhe Kuki khongjang loi sing adu central force sing na thadlaga thamlabasu kanto sabal da namduna sangsinna bahonabada central force sing ga Kuki khongjang loi sing na mukna khe haide numidang athenga phawbada Kuki khongjang loi sing adu mafam adu dagi handoktana leike haide nakala marom da namdilong kangla tongbida inter-district economic blockade sawgaladuna Naga sing na national highway 2 Imphal Dimapur lambida gari sing sek tawraga Kuki area da pochai pusinbra haina sek tawraba sing masing yamlaba security force sing laklaga takthoknaba honaga dawre haba pau phangbadagi kangla tongbi area da miyam irang horakhrei Naga sing na sathakiba economic blockade aduna national highway 2 ge kangla tongbi da kangpokpi tamna pochai pusinba sing thengki haide Maharashtra Naga misam taru hat khiba duga mari leinana maira paibi sing amasung nupi lusingba singna karigidamak lengakna thabak lokhattabano mari leinaba authority singna thaudo adugi matangda asumba well fanghanaba khudakta khongthang sing lokhatkadabane haide hojik blockade chathariba sina maram oiraga Naga amasung Kuki Puruki marakta pochai puthok pusin thingbadagi ongkhatnaba phibam hengalakle atopa pawamana kangpokpi amadi Churachandpur tamna pusilakpani haiba lambi sembada sizinanaba koila puba truck Imphal jiribam lambigi none area da volunteer singna thingdura thamkhre haide
खुरखुल सिंजा पोकपीदगी फंखिबा हक्सांग मसक खंख्रे सेगमाई पुलिस स्टेशन की मनुंग चनबा खुरखुल सिंजा पोकपीगी उमंगदा थौरी यालगा लेरमखिबि नुपि अदु मसक ममिंग खंगबा ngamखिबागा लोइनाना अरोइबा मथौ मंगम पांगथोकनाबा इमुंग मनुंगदा सिनाख्रे थौरी यालगा सिरमलिबा नुपि अदु खुरखुलदगी कक्सिन डिस्ट्रिक्टकी पांगल तापीदा मयुम पानबा थोकसोम ओंबी अंजलि सही कुनगमरी कवे हाइदे पुलिस की पावना हायम सकैसा नुमितकी नुमिचुंगबा मतोंगदा खुरखुल सिंजा पोकपीगी उमंगदा उ पांबी अमदा नुपि अमा थौरी यालगा असिबा हक्सांग अमा लैरे हाबगी पाव फंखे पाव अदुगी मतोंगिना सेगमाई पुलिस स्टेशन की टीम अमा मफम अदुदा संगसेंदुना हक्सांग अदु लौथरगा मफम अदुगी अकोइबा मफम संग यावना स्टेट फोरेंसिक साइंस यूनिट की टीम अमना यंगसिनखे मफम अदुदा इनक्वेस्ट तौबदा नुपि अदुगी ओइगनि चिंगनबा नुपीगी हैंडबैग अमा हक्सांग अदुगी मनाक्ता तारगा लेरमखे तुंगदा हक्सांग अदु रिम्स की मोक्ता मसक खंगदोकनबा अमसोंग पोस्टमार्टम तौनबगीदमक थमखे हाइरे मखाताना केस अदुगी मतांगदा पुलिसना थिजिनबा मतमदा हक्सांग अदुगी मनाक्ता फंखिबा हैंडबैग अदुगी मनुंगदा मोबाइल फोन अमा फंखि अमसोंग मदुदगी नुपी अदु खुरखुलदगी कक्सिंग डिस्ट्रिक्ट की पांगन ताबीदा लैबा थोकसोम हेरोजेट सही कुनगा तरेता लुहोंखिबि थोकसोम ओंबी अंजलिनी हाइबा खंगबा ngamखे हौखिबा था अमरोंगी ममांगदा नुपी अदुगी इमुंग मनुंगना सुगनु पुलिस स्टेशन दा मिसिंग रिपोर्ट अमा पिसिनखिबा लैख्रे हाइदे सरू पोलांग अदु ngarang ड्यूटी मैजिस्ट्रेट यावना वीडियो कवरेज तौरगा पोस्टमार्टम तौखे अमसोंग हक्सांग अदु इमुंग मनुंगदा खुसिनखिबने थौदो अदुगा मरी लेनना सेगमाई पुलिस स्टेशन अननेचुरल डेथ की केस अमा लौखलगा थिगतपा हौख्रे हाइदे मणिपुर अमसुंग यूनियन लेंगाक्ति कुकी ngaknaba oiramlei lan asi Meitei amadi Naga na hauba nate mihatpa puthoktriba phawba blockade chathakigani haina asanka sana phongdokre handakta sing amasung tamgi mioi sing punsinduna semkiba native people's committee Manipur NPCM gi convener asanka sana Manipur amasung Union lengakta akanba marasi aduna lenga anisidi kuki ngaknaba oiramlei amasung Meitei amasung Naga na lan hauba nate hairaduna Naga misam taruk hatpada senama sing puthoktriba phawba blockade ki khongjang makha ताना संगसन खिगने हाना फोंदोरक्ले माना मखाताना हाय इम्फालदगी लिटाना मसुंग उखुल चटपदा थिंगबा पिरक्लिबसे कुकी सिंगना हौरकपने लान सुमखोइना हौरकपने Meitei अमसुंग Nagana मखोइदो अनसिनदुना हौरुबा लैते Meitei कांगपोबि फाउदुना चटपा याद्रिबसे May 3 2023 दगिने फिबम सिंगसदा लैरिबा लेंगा असगी थौदा अमसुंग लॉ एंड ऑर्डर कदाइदा चटखरबगे हायना सुहांगलखे सेंट्रल सिक्योरिटी फोर्स सिंगना ngak सेंदुना कुकी टेररिस्ट सिंगबु कोइचट चटहंदुना लैरे येलौमी ओइदिबा Meitei अमदि Naga मिसम सिंगदा लंदादुना मिसम कया अमा हाले मसिलेगाकना तौफम थोकपा थबकसिंग तौदबगिने नरिल लैरबदि कुकी टेररिस्ट सेंट्रल सिक्योरिटी फोर्स ngakhandana lakpa ngamgadra hek tawraga NIA da sinare hairibasi kuki terrorist sing da lengakna support tawbane lengak laina laina karige NIA da sinagadawribano Meitei misam kya hatkibagi case masing thingamdana NIA da sinakre adubunga si phawba madugi sapchaba well phanglabra Meitei amdi Naga misam hatpada chenaba kuki terrorist ama phawba NIA na ngasi phawba serak piba yaukhrabra Naga misam taruku matum kaktuna tamthina hatkiba mehata chenaba sing phana na bolelon bai phai kuki khulgi mio sing phaduna wahang pawbagi mahutta kuki terrorist programs sa puraktuna layeng khiba lenga ki karamba thawongno mihat sida chenaba sing athu matamda phaduna serak pigadabane haina hojik kangla tongbida Meitei amadi Naga yellow phurup singna sangsileba khongjangna thukairaga logi wangmada mi hatpada natana economic blockade tawriba singdana karigi tumina yengduna leiribano economic blockade amadi lambi thingbusi kuki na hana hawbane kuki singna kangpokpi amadi ukhru lambi thingzilibasi ngasi phawba handokpa leitre masida lenga na karigi thaba amata paikhatabano kuki singbuna security force ngak senduna Imphal da puri aduga Meitei singbuna kangpokpi da sangba yahandre asan miran naiba security force ngi thong yaningde kangla tongbi da sangsilba khongjang asi Naga misam taru hatpada senaba sing lengak na phaduna serak piu haina sangsin bane kuki terrorist singi mathakta lengak na loge ba sapsaba thabak lokhatrabade lengak ki mathakta koina tumina leiroi mihat pasing phadro phawba khongjang asi sangsin khigane NIA da mihat si thigana ba sinare haibasi oithokloi lengakna athu matamda mihat pasing puthokadabane haike Arambai Tengol ki volunteer sing thadokadabane haina Rahul Gandhi na phongdokre Manipur ki volunteer sing bu NIA CBI CRPF amadi Manipur police na phajinduna thamliba do condition amata yauduna thadokadabane loina Arambai Tengol AT ki volunteer sing su khudakta thadokadabane haina Rahul Gandhi na demand torokre Lok Sabha ke opposition lusingba Rahul Gandhi na ngan Kamjong district te yum kya mai thadolongkhiba paw adu da yumpham oiraga social media ki platform ama oirba X da thadorakhiba da Manipur gi sahi ahum helaba ira ngasi su loisinba ngamdriba si Narendra Modi gi divisive ideology na thohanbane maramaduna Manipur da santi purakpa India pumbana honaminaraba matam khakta da ngamgane
Manipur thokliba irang asi Narendra Modi ge lengakna thohanbani Manipur gi miyamna ngasisu awaba kaya khangduna leire mioi cha kaya masagi mayumda hanjinba ngamdana leire Manipur da leiriba miyamna mayoknariba awaba se aikhoina kalpana phawa tauba wagane adubu laibak thibadi Narendra Modi gi lenga sina ngasisu tasin osinadana adumak tumina leiba asine Narendra Modi na divide and rule sijinadana Manipur da leiriba kanglo phurup singi marakta khenaba kaya lehanduna khana chainaba thohanbane Manipur da government ani lakhre amadi PR lengak su thamkhre adubu irang bi hojuk phawba loisinba ngamdana leire Manipur gi miyam khakta natana laibak sinbada leiriba miyoi singna Narendra Modi da thajaba thamdrai Manipur da thokliba irang loi sinaba pamba miyoi singna lengakta da demand tawjaba khongjang loi singbusu phajin punsin biduna thamle hana phongdokhe Kuki singa mari lenadana bagi wafam NBG na saugalakle Tangkhul Nagalung TNL na Kuki singi civic amasung economic ki oiba mari lenadana ba phongdokleba wafam ngarang Naga Village Guard NBG Eastern Command na saugatpaga loinana directive asilanai mioi sing group sing amasung organization sing na ngak na satkadabani haide NBG Eastern Command ki commander na thokpa cherola mada Tangkhul Nagalung na sahi asige February 15 da laukthokkiba wafam asi mapung phana sana hannaba directive asi thokpani haide serol sige matungina Naga amasung nan Naga kanglokki lanai mioi kiana okhru kamjong amasung cycle gi jurisdiction makhada laiba Kuki singa punna thabak tawminare haina maral sirakle asiguma thawong asi makhata na sathaba yaroi amasung directive asibu ngaktaba singi mathakta akanba action lokhotkane maramaduna mari lenaba punamagna directive asi mapung phana ngakadabane haide sakhangdaba singna None district ki Laikot khulda attack sathaduna yummai tharamlai None district ki manung chanba Laikot khulda ngara ayuk sakhangdaba khulai paiba singna attack sathaduna yum kaya mai thaduna amata thohalamlai press na phangba pauna hai ngara ayuk pung manga makhairom taba matamda masakhangdaba khulai paiba singna khuladu da attack torokpaga loinana yum kaya mai thaduna amata thohankhe thodogadu da mafamadu da leiriba Kuki khunja singi maikai da thoidopa asu apandi leikide thododu gi paw hek phangbaga mananak pada leiba state amasung central force and sangsenduna thiba humbagi thabak sathake adubu thoidopa mi phame pun yaukide haide thododu gi matungina nungthel Kukinpi Manipur na Sursanpur da leiba NPS gi office pangthokiba paw gi mifam amada wangangloi oikhiba David Haukip na hai khulai matik sana paiba sakhangdaba singna Laikot khulda attack tawduna yumkya mai thaduna amata thohalamkhe sakhangdaba singi attack adu khuladubu ngakliba village volunteer sing mafam adu thadoktuna senkibadagi khuldugi yumsing mai tharamkhibane kunja singi mathakta chatharakliba sigoma violence ki thong asi Kukinpi na kaidonungda yaba ngamloi amade masina Manipur gi singi district sing da khundaminariba singi marakta noksinadaba thohalakpa yai maramaduna asiguma thong asi makhatana chathadana marilenaba singna miyeng sangbiyu haina David na phongdokhe mana makhatana hai marilenaba singna athu matamda misamikhai naidana investigation chathaduna attack chatharakliba amadi kim gi general secretary Pautin Thang Lupengna masigi letter head sijinari basida lomna lawbaga loinana masigi matangda asumba thidokpiyu haire 1990 da thokiba irang adubu ningsingladuna kangloki irang aduda Kuki misam samapan hena sekhi amasung khul sahunga hompu hena ama ata thoke hanusu phongdokhe haujuk thokliba irang asida su Kuki khul tarahumdu mai thakhre amasung khunja kya sikre hanusu David na phongdokhe panbaya yum sagaisa numita su Myanmar ga thangnana leiriba Manipur gi ngamkhai district kamjong gi kongkan amasung sangkaloki Naga khul ani amasung Kuki na khundariba phaimol khul khulai paiba singna attack sathaduna mai thakhiba leikrabane Kongkan amasung Sangkolok Naga khul ani de attack tawraduna mai tharambagi thong adu Myanmar da base tawba Kuki militant group KNB na sathakibane haina Naga MLA amasung khunja singna phongdokhibane amaromdana phaimol khul da mai tharambado NSN IM amasung SNA ani na sathakibane haina Kuki NP Manipur na mara sikhiba leiribane drug ki thodokta chenaram labadi loge action logane hana phongdorakhay Kalatung the headquarter or Manipur Gorkha Welfare Union ki Serol Amada Kanakma Purbasigi Myoshing Draka Marilena Bathodok the Senaram Labade, Logi Matungana Akanba legal action sing. Mayok Nagani Hana Pongdorok Pagalonena, Maraleramba Sing, Lemna Tadana by Axel Lokalakpada, Union Asina Mapumpana Sawatkani Hade, Union Asina All Gorkha Civil Society Singa Kusamnaduna Draki Mayokta Kongpam Set na Leblak Libane Draki Mayokta Union Asina Lenga Amasung Masigi Law Enforcement Agency Sing Amadimiam Punamaka Kusamna Kigani Hade General Strike Handokre Minorities Students Association
MSA Manipurna Wakfa Board Kamari Lenana General Strike Togani Hana Lautok Lambadu Government Tabakara Lokalakpa Amadi Lebaki Pipam Si Yanglaga Miyangi Interesta Matam Karagi Oina Handok Lehade Indiana WhatsApp ke username feature suspend tawkhre laiba asida khakta natana malam ke mafam khudimakta mioi kyana sijinariba messaging application WhatsApp na anoba username ki feature ama hautokna ba thorang toramba do feature asigi khuthangda mioi kyana cyber fraud financial scam amasung sakhangda ba mioi singna kanagama mioi ama saduna lana lamjingna ba hona ba yamna line thokada ba feature ama oi haraduna Union Langakna anoba feature ase India da launch tawba matam khara thingjin khibaga loinana WhatsApp ke parent company oiriba Meta da formal notice ama thakre hare Langa ke authority singna username ke feature asina user singe telephone number sing lo senbagi khudong saba ama oiduna criminal singna platform asibu digital arrest scam da line sijina ba yabagi khudong saba ama oiragane telephone number pithoktrabasu natraga khanghandrabasu yaba feature asina criminal singna authority singdagi lokhotpada araibasu oiragani haina phongdoke e-rickshaw singbu khudakta shutdown tawba ngamba China na saba application ama ngausinaba na hasingna khudong thininga oiba maongda sijinare hare laiba sida mioi lakya na numit khudingi sijinari ba e-rickshaw amasung e-scooter sing asibu khudakta shutdown tawdana muthatpa amasung moi phanghandaba ngamba China na saba mobile application ama laiba asige ngausinaba na hasingna lambida thawriba e-rickshaw singda sijinaraga video namduna social media da thagatuna karem ka thainabagi kiningai oiraba amasung khudong thiningai oiraba chanabi ama thorakle application asi China ki company Shenzhen Greenery Technology Co Ltd sabane application asina BAT BMS haina khanaba software utility sijinaduna meter taradagi taramanga phawbagi arapadagi bluetooth ki khuthangda battery voltage temperature current singba manage tawbangame adumung oxina nahasina function asibu lambida e-rickshaw amasung e-scooter singi power switch soina sijinaduna electric gari sing asi lambi meaida mai phanghandabani haide ngunangai oiribadi mamal hongba e-rickshaw amasung e-scooter sing asidi cyber security standard yengdana China na saba battery sing sijinabana maram oiraga password authentication yaudabana open oiba amasung encrypted oiba bluetooth connection aduma khut thingjinba ngami haide ngausina bana hasing asina social media da video thagatuna karemnari basi e-rickshaw amadi e-scooter thawba miyosina gari nikthina thawdabana amasung lambi ke sana kanglon indabana maram oiraga miyamda khudong sada basing mayawna halibasigi laman khumbani hana phongdokle adubuna hasing asigi thawong sing asi lambi da khudong tiba thawdok thorokpo yaba thawong oibana miyoy kiana kanamo ongda yaningdaba phongdorakibaga loinana lengak na yengsina ba apel tawnarake zaira sida BAT BMS ke application ase Apple ki iOS App Store dagi withdraw tawkhiba leirabasu Google ki Play Store dadi adumak phangliba oibana Android phone paiba singna line download tawduna sijinari haide ISRO da bomge akiba pirakhre haide Bengaluru da leiriba Indian Space Research Organization ISRO headquarters sa sagol senumita email ge khuthang da bomge akiba ma pirakhre madudagi khudakta investigation ama sathakre police ki matungena ki halakpa email adu ISRO chairman Dr. B Narayan ge office ta tharakhibade alert adu ki matungena police team singna bomb squad personnel singalona nama phamatu da sangsin khre amasung premise adu mapung phana sanitization exercise pangthokre thiba hombadu da explosive device phangkide tharakle badu ki likhun linaba amasung wakhalona du khangnaba police team ki amarumna investigation ama sathakre authorization su email adu lebaksigi mapandagi tharakhibra habadu yengsille asiguma thawdo asi ahandu nate haukiba sahida DBS Dwarka Krishna Model School amasung Sarvodaya Vidyalaya yauna Delhi school ki amarumda masiga manaba bomgi ki hanba email sing tharakre ISRO da ki halakhiba dugi matangda makha taba investigation sathari haide Bengaluru ke stone quarry da achobonung zawning khairakpadagi Bihar dagi laborer ni pansi de Bengaluru da leba stone quarry amada ngara achobonung zaw amani khairakpadagi Bihar dagi na ayamba oiba worker ni pansi krema sung atopa mangana sokle haina police na phongdokre police official amana phongdokpagi matungina thawdok adu ngara ayo anganbada Bengaluru South Taluka gi manung sana leba Mandap Tanada thokibane Marahai ke stone crusher site aduda asobonung jaw amaning khairakpaduda miyoy kyamuk na sinkhibaga loinana makhoi taret khudakta sikhe thawdo aduda atopa miyoy mangana sokpadagi manak nakpada leba private hospital amada pukhatkra hana mahana phongdoke